Sinduna Khongjom Numit ki Ningsing Thouram Pangthok Khre akan bacheksin thorang marakta ngasi Manipur Leingak na sillaga Khongjom Numit ki Ningsing Thouram Thobal District ki Khongjom Kheba Chingkhong da leiba Khongjom Lal Memorial Complex cha Pangthok Khre Engkum jali singama ga chani panga maudraga mathoida British ki mayokta Manipuri sengna thona fana lanthing nakiba Khongjom gi lanfam adubu ningsing baga loinana lanfam adu da thawai katkraba athobu singbu kok nonduna ningsing bagi thoram aduda Manipur gi governor Ajay Kumar Valana chief case amasung chief minister Yumnang Khemchana president oina sarugya ki Thoram adu da governor na luchingnaga chief minister sing amadi MLA sing amasung miyamna kheba chingthakta leiba Khongjom Lal gi ningsing khubamda haikat lekat tamki tungda kheba chingkhong da leiba athoba pauna brajawasi gi murti dasu governor na luchingnaga haikat lekat tamki Manipur Rifles ki contingent singna God of Honor General Salute Reverse Arm Last Post Slope Arms amasung Order Arms pibaga loinana Khongjom Lanfamda thawai katkraba thobu singi mafamda ikai khumnaba utpo oina minute ani 2 minute lepki madugi madungda governor na luchinglaga athobu singi mafamda Khongjom Turelda tarpan katki ngasigi Ningsing Thouram aduda miyamda wa nganga duna governor na hai chahi khuding April 19 da pangthokliba Khongjom Numit ase British Samraj ki mayokta thona fana langtheng nakiba Manipuri ipai pu singi thona amasung kathokpa adu ningsing duna maruiba amasung yamna pukning nungsiba thoram ama oiduna lairi governor na hai Khongjom Lan asina ikai khumnaba leibak nungsiba amasung achetpa warip lobagi mayek laraba khudamoiri akan malafim aduda Manipuri lanmi singa British lanmi singa lamba papada lanmi masingda amasung khulaida yamna watlabasu leibaki ningtamba nganganaba yeknabada khut thangatpagi mahut thona fana lathinaki Khongjom Numit ase ningsing bakhakta natana ekoi pumna magna wakhal khanthabagi numit ni hairaduna governor Ajay Kumar Valana hai singna bakaya mayuk narakpa matamda ekoi mashel amata oiba masa maromdom ikai khumnaba amasung achetpa wakhalon gi tangai fadaba lei haiki governor na makhata na hai ipai pu singna kathokhiba sing aduna ekhoida tatana ningsing hali madudi ekoi gi ningtamba amasung ingchikpa purakpa haibasi tangai fadaba ithodangni khana ngak shenba tai governor na makhata na miyam da hai miyam gi punsida apunbagi wakhalon sagatpa leiminari ba furup masel nungsinaba logi chanabi bu ikai khumnaba amasung mipum khudimaki yaifana ba khandok kathokpa asina chingba gun singak na chatpa asina ekoi ke thoba ipai pu singi mafamda achumba ikai khumnaba utpa oigani ekoi masel punna chawkhat minaba khunai ama sengatpa asina asengba mareibak nungsiba oigani hariduna governor na hai lamdam asigi ina khulaba nat ki chatnabi ngakuna thamba amasung haurakliba naha singda pangal piba sisu asengba mareibak nungsiba kaubani governor na miyamda ingba chikpa chawkhatpa amasung hena mapangal kanba amadi Manipur amagidamakta ekoi puna thabak tawminaba wafamsu thamki mipum khudimak Khongjom lanfam asidagi wakholo lauraga lingjal manaba amasung kathokpaga loinana lamdam asigi amasung leibaki thogal tawnanaba appeal tawki Thoram aduga mari leinana president oina sarukya kiba chief minister Yumnang Khemchana miyamda mahaki warol piraduna lamdam asida ingba chikpa hanjinbada miyamna mateng pangbinaba appeal chawri chief minister na hai handak tronglawbi ki thodok adu yamna laibak thiba nungaitaba thodokni lamdam asigi miyamsu thodok adubu pena dabagi amadi nungaitabagi iho hauri adubu lamdam asigi chief minister ama oina haijaningbadi iho hobada ka henba hingsa yawbiganu masina state asigi development da Tintha hangani maning halangani loinana aikoi mashal amaga muknaba manba ihosu tawiganu haiba wafam thamki Tronglawbi ki thodok adugi matangda Leingakna laukhalakpa thabak sing paladuna chief minister na thodok adugi achumba wayel fanganaba Manipur Leingakna laukhalakliba thabak singda miyamna su mateng pangbiu hojik Leingak ki maikaida ki thodok adugi achumba wayel fanganaba laukhatpa yaba thabak sing laukhatli haiba wafamsu chief minister na thamki Khongjom Lal Ningsing Thouram Pangthokpagi maruiba sing thamladuna chief minister na thona faraba ipai pu sing aduna ngakpiramba ekoi gi iramdam asida ekoi ne ngasi Manipur ama oina chawthokchana lepa ngamli imalaiba ki damaka thawai katkiba ipai pu sing adubu ningsingba makhoida koknonba asi macha masu oriba ekoi gi tawfam thokpa ithoni matamadugi iningthau Kulachandra gi makhada Yuvraj Tikendra jinna luchingduna amadi ngasi ekoi pumnamakna ningsingliba laikhidraba athoba pauna brajabasi chinglen sana chongthamya aduga Sakhang haudraba ahal laman kaya na numit tade hainariba British singi mayokta thona phana leptuna
thawai katkiba aduna ngasi Manipur gi saktam asi punna leihoribani masi mirolda khangnaba asi tangai fadi haiba wafum su chief minister na thamki tongan ba thingba kaya leirabasu ayet apan yaudana ngasi Thouram adubu ingna chikna mapum fana pangthokpa ngamhanbibagi damakta pumna mapusu chief minister na thagatpa phongdokhi ngasi gi Thouram aduda miyambu taramna okladuna Wangjing Tentha AC gi MLA Paunam Broje na hai Manipur gi miyam asi aikoi amatani aikoi Manipurni India gi manung da leiba mapum fawa state amagi miyamni miyam gi oiba wakhalona mang tharaga ai Manipuri ni haibasi kauroidabani thamoida leigedabani haina wafam thamki mahakna asumasu aigi oiba wakhalon furup lanai gi oiba wakhalon kaya Manipur miyamda leibagum urakpasida kokna nanabagi damakta aikoi Manipuri na haiba wahisi aikoi gi thamoida leigedabani India gi mapum fawa state amagi miyamni haibasi leiriba matam da aikoi chaukatkani miyamna chaukatpa haibasi building mayam saraga lambi thong shemlaga koila tharaga construction mayam semlaga chaukatpa nate chaukatpa haibasidi miyoibagi thamoida chaukatpadubu chaukatpa kawi wakhalonasi ngasidi aikoida darkar leiribasi pomnamak nungsi chanana furup amaga nungsi chanana leibasi Manipur tawdaba yadaba ama oirabani aikoidi aigi igi kangnupna aigi sagaina aina fare haiba wakhalon aigi sagai kangadabani aigi laikai kangadabani haiba wakhalon adu leiragadi aikoina pamjariba Manipur gi manglan adu uwa fangloi haina wafam thamki ngasigi Thouram adu da Manipur Leingak ke civil amasung police ki makok thongba officer kayasu sargya ke adu bulaibak thibadi state ki thakta pangthokpa state asigi khwaidi gi maru oiriba Khongjom de palan Thouram da national anthem na chingba kaya sakhrabasu Manipur gi state song di sakhidri panba yabadi kokomi women wing na Chief Minister yauna Leingak pairiba Minister MLA Singh Khongjom Numit ki Ningsing Thouram da saruk yaba yaroi haina athingba thamkiba aduna maram oirega security force singi maikaidagi akanba checking thorang sing lokhatki ngasi aikoina pangtholiba sumba Khongjom de gi function si manglam sadasa khiwa aikoigi aduba lai watraba hallaman kaya aduna thamamba ngakpiramba Manipur do adu kanu sidalema is the lecture aganda akhoi ngasi chauthosana Manipuri ma oina chauthosana akhoi hingi ningjingba yabadi matamdugi adugumba Maharaja Kulachandra gi makhada Yuvraj Tikendra Sinduna amadi ngasi ningjing akhoi punamuna ningjing liba sumba Khongjom lan gi langkham maduda laikidraba pauna barjabasi singlen sana duga Sogdamia duga to bakya hogi masing thibo ngamore da ahlam kaya gi balidan duna nasi Manipur gi saktam se punna leuri bani si mai hana ma thamjage aduga aina matek amatang thamjani muda handak angang ani yauna bung bu haiba thodo amada leiki da badu thamoi seng nuai to phausi duga loina kaya hogi JC ga honorable home minister su leibiri punna phabinna dana pangkat kaya da wari sanajai mayumda tharaga mi wari sanajai honorable member ani now Khongjom Day is not only a day of remembrance, it's a day of reflection. It reminds us of moral strength, of unity, the power of self-respect, and the importance of standing firm in the face of adversity. As Nathan Hale, a great American revolutionary officer, said, "I only regret that I have but one life to lose for my country." Our forefathers did not fight merely for land. They fought for identity, dignity, and the right to determine their own destiny. Their sacrifice teaches us that freedom and peace are never to be taken for granted, as they must be protected, nurtured, and upheld with responsibility. So in today's rapidly changing world, the spirit of Khongjom भारत की मपुंग भाव स्टेट में प्रजा मनपुरी चौखट वाफम से बिल्डिंग सारगा सोलर कोयला थारगा कंस्ट्रक्शन मैम तौर चौखट ओरमद्रे मपाल लमदा कोन चलुब मतमदा चौखट मियोगी थमोई चौखट तौरने मसिनी कोन दरकार ओरिस अमगा नुसी चानना जाति नुसी चानना